ꯇꯔꯥꯃꯨꯛꯇꯗꯤ ꯍꯥꯏꯌꯨꯅ ꯅꯪꯒꯤ ꯆꯦꯅꯦꯜꯗ ꯍꯥꯏ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯃꯨꯛꯕꯥꯡ ꯆꯥꯃꯤꯟꯅꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯃꯤꯟꯅꯔꯒꯦꯀꯣ ꯀꯨꯏꯔꯦ ꯀꯨꯏꯔꯦ ꯊꯥꯁꯤꯡꯅ ꯆꯍꯤꯕꯨ ꯐꯥꯒꯦ ꯇꯧꯔꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯗꯕ ꯊꯔꯣꯏ ꯊꯣꯡꯕ ꯊꯔꯣꯏ ꯀꯦꯖꯤ 2ꯅꯤꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯉꯁꯤꯒꯤ ꯍꯩꯖꯥꯡꯁꯦ ꯊꯔꯣꯏꯒ ꯁꯤꯒꯤ ꯆꯤꯛꯀꯟ ꯃꯨꯛꯅꯦꯕꯀꯣ ꯃꯨꯛꯀ ꯆꯤꯛꯀꯟꯒ ꯊꯣꯡꯕꯅꯦ ꯑꯗꯩ ꯌꯣꯡꯆꯥꯛꯀ ꯀꯩ ꯀꯧꯒꯦ ꯌꯣꯡꯆꯥꯛꯀ ꯊꯥꯡꯖꯤꯡꯒ ꯑꯃ ꯃꯦꯠꯂꯦ ꯃꯦꯊꯤ ꯃꯅꯥ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯔꯥꯡ ꯕꯖꯥꯔꯗꯒꯤ ꯑꯁꯤꯒꯤ ꯃꯅꯥꯁꯦ ꯑꯩꯅ ꯀꯌꯥꯝ ꯆꯥꯅꯤꯡꯈꯤꯀꯣ ꯇꯤꯜꯍꯧ ꯃꯅꯥꯅꯦꯕꯀꯣ ꯑꯗꯩ ꯊꯕꯤꯒ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒꯦꯀꯣ ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯑꯩꯈꯣꯏꯕꯥꯅꯤ ꯋꯥꯈꯟꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏꯕꯨ ꯄꯤꯒ ꯇꯥꯒꯦ ꯇꯧꯈꯠꯂꯛꯏ ꯀꯨꯏꯅ ꯆꯥꯃꯤꯟꯅꯗꯕꯒꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯕꯁꯦ ꯅꯨꯡꯁꯤꯅꯕ ꯍꯦꯟꯕꯅꯦꯕ ꯍꯥꯎꯕ꯭ꯔꯣ ꯑꯩꯅ ꯊꯣꯡꯕꯁꯤꯕꯨ ꯀꯝꯗꯧꯒꯦ ꯑꯁ ꯃꯥꯅꯅꯦ ꯆꯥꯛ ꯊꯤꯔꯝꯃꯤꯁꯦ ꯈꯤꯇꯪ ꯂꯥꯞꯊꯣꯛꯈ꯭ꯔꯦꯕ ꯑꯩ ꯆꯥꯕꯗ ꯈꯔ ꯐꯔꯛ ꯇꯥꯗꯣꯔꯦ ꯆꯥꯛ ꯆꯥꯔꯒꯦꯀꯣ ꯃꯌꯥꯝ ꯑꯣ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯆꯤꯛꯀꯟ ꯊꯔꯣꯏ ꯍꯥꯎꯔꯝꯅꯤꯌꯦ ꯊꯔꯣꯏꯁꯦ ꯍꯥꯎꯕ ꯑꯩꯅ ꯊꯣꯡꯉꯦ ꯁꯤꯅ ꯊꯥꯡꯖꯤꯡꯒ ꯌꯣꯡꯆꯥꯛꯀ ꯑꯃꯦꯠꯄ ꯆꯥꯛꯀꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯖꯩꯅꯤꯅꯦ ꯉꯥꯒ ꯆꯤꯛꯀꯟꯒ ꯃꯨꯛꯀ ꯊꯣꯡꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯔꯣꯏ ꯀꯦꯖꯤ 2ꯁꯦ ꯃꯃꯥꯏ ꯂꯣꯏ ꯂꯧꯊꯣꯛꯏꯅꯤ ꯑꯩꯈꯣꯏꯕꯥꯅꯤ ꯆꯪꯅ ꯑꯩꯈꯣই ꯅꯅꯥꯎꯁꯨ ꯌꯥꯎꯕꯤꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯅ ꯂꯧꯊꯣꯛꯏꯅꯤ ꯃꯃꯥꯏ ꯆꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯃꯦꯊꯤ ꯃꯅꯥꯅꯤ ꯃꯌꯥꯝ ꯃꯥꯡ ꯆꯥꯛ ꯊꯝꯃꯝꯃꯤꯁꯦ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯦꯕ ꯑꯗꯨꯅ ꯍꯨꯛꯄ ꯅꯨꯡꯉꯥꯏꯇꯔꯦ ꯅꯪꯗꯤ ꯌꯥꯔꯤꯕꯣ ꯆꯥꯛ ꯃꯐꯝꯗ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩ ꯉꯛꯀ ꯂꯣꯏ ꯁꯨꯖꯜꯂꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ ꯉꯥꯁꯦ ꯃꯁꯤꯡ ꯁꯨꯅ ꯃꯈꯜ ꯉꯥꯁꯦ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯁꯤ ꯍꯥꯏꯕꯗ ꯃꯥꯅ ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯁꯦꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯅꯕꯒꯤ ꯃꯇꯨꯡꯗ ꯆꯥꯔꯤꯅꯦꯕ ꯉꯥ ꯊꯣꯡꯕꯁꯤꯅ ꯃꯥꯅ ꯆꯤꯠꯇꯣꯜ ꯍꯥꯏꯕ ꯉꯥꯗꯣ ꯀꯗ꯭ꯔꯥꯛ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯅꯠꯇ꯭ꯔꯒ ꯁꯩꯔꯦꯡ ꯆꯥꯁꯦ ꯍꯥꯏꯕ ꯉꯥ ꯑꯅꯤꯃꯛ ꯆꯥꯗꯦꯕ ꯁꯩꯔꯦꯡꯗꯤ ꯑꯗꯨꯝ ꯆꯥꯏ ꯈꯔ ꯌꯦꯟ ꯊꯣꯡꯕꯩ ꯃꯍꯤꯗꯨ ꯌꯥꯝ ꯐꯥꯎꯋꯦ ꯌꯦꯟ ꯊꯣꯡꯕꯩ ꯃꯍꯤꯗꯣ
된장이 지게 너무 있고 마마 묵가 좋아하네. Thôi cái thằng không đi hầu lắm được không? 살려. 이제 동네. 하루에 합해봐. 음. 하고는 저 쪽보다 하도. 가지고 당근상인 것더라. anh ngặt chết ớt dần lên xài nói mắn bagi 가지고 당근 방향 할 거는 거기 먹방 지금 아이들 보자 는 당근 ai vượt rồi một vàng này hết đâu nào cái kênh tao là đúng rồi rồi chút tuổi này thay rồi Ngọc cái tay á. cái kênh là tổ Prisma nhưng mà không nhận Không biết coi vậy nè. mới rồi chào vậy ạ ngặt thì chị em có cái sự dẫn liền của nhà không 저 진짜 막. chút tuổi 아, 맞아. dân thông dân là nó thay rồi ra đời rồi ấy không biết ấy đi chỉ kiến à thay rồi cái này là gì nhà bạn mà cái lá pan gì bạn nhé lá pan gì bạn được ra hiệu con này thôi chỉ kiến lấy ra bồi bạn 나 하운데 라고 봤나 봐. 너 바로 되면 나도 nhưng mà qua đúng hàng không rồi các bạn uống lên rồi chúng mình lại khai nhà bây giờ vâng mà khai sôi đấy bạn
아니 빨리 먹어 안 먹고 있어. 아, 우리 아니 그냥 덜 쭉 타라게. Nâng lò vào nhang cha lửa cái rang cha bây rồi đó. Một xà bọt lắm mà. 빨리 안 먹어. 이거 뭐 하고 봐. Cái đó đi hiểu là học. Nó phải nói anh mới cũngจะจ้าดีบ่ 응? 요리는 조금 짠. À thì mà mai lộc thuộc bên trong ngày ba được. Mà mai em tập thành rồi. 응. 솔솔해. 예쁘다. Thôi rồi chào bà chị. Mà mai giao đến bút chăng à. Thôi rồi chào bà chị. Phải bà. Anh nào bà mẹ em cho cô em này thôi jam sa được. Thôi rồi cũng ba ở đây kia cùng đến cũng ba. Bà sẽ nào bà phải hai bên nào ạ. Đừng bàn là sang á. Thôi không có một sạch vậy đó. Sao đó. Mới chăm một cái hộp gì vậy. Thôi rồi mà chăm một mà đi. Nâng giờ học cái cây hỏi thì bây giờ học cái cây Xài đi. Xài sẽ thôi rồi không một xài. Xài luôn xài chứ. Bâng lẩu bâng. Chăm một mà đi này hộp được cái nó. Đưa cho một lọ sao bạn. Mà mai ông mình đi đến đâu mà. Phần nào đó nó mà mai. Ông mình đi phần này. Abina tàu bộ đồ Abina sẽ đi giao bộ cho nhà bạn. Có nhà nào đâu. Nhà nào cũng mà ba nó ngang mình đi lâu chắc cái này nó có bao tàu mình nhà mình bạn. Đùa giao bộ rồi.
ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯝꯗꯅꯦ ꯍꯪꯒꯥꯝ ꯀꯩ ꯍꯥꯏꯅꯤ ꯍꯪꯒꯥꯝ ꯀꯩ ꯍꯥꯏꯅꯤ ꯍꯪꯒꯥꯝ ꯄꯥꯜꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯍꯪꯒꯥꯝ ꯀꯩ ꯍꯥꯏꯅꯤ ꯍꯪꯒꯥꯝ ꯊꯥꯏꯌꯦꯕ ꯑꯩꯅꯅꯦ ꯑꯁꯤꯒ ꯍꯪꯒꯥꯝ ꯊꯥꯖꯩꯌꯦꯕ ꯇꯞꯇ ꯃꯅꯥꯒꯗ ꯁꯨꯝ ꯄꯥꯛꯅ ꯁꯨꯝ ꯄꯥꯛꯑꯦꯕ ꯑꯗꯨꯗ ꯍꯌꯦꯡ ꯉꯥ ꯊꯣꯡꯕ ꯆꯤꯛꯊꯔꯒꯦ ꯉꯁꯤ ꯑꯁꯤꯒ ꯍꯥꯞꯀꯦ ꯇꯧꯕ ꯉꯁꯤ ꯃꯊꯦꯜ ꯌꯥꯝꯃꯟꯈ꯭ꯔꯦꯅ ꯑꯗꯨ ꯍꯥꯞꯇꯕ ꯉꯝꯗꯣꯏꯕ ꯉꯝꯃꯣꯏ ꯊꯣꯏ ꯃꯌꯥꯝꯁꯦ ꯆꯥꯛꯇꯣꯕ ꯑꯗꯨꯝ ꯆꯤꯛꯄꯅꯤ ꯉꯝꯃꯔꯣꯏ ꯆꯥꯛꯇꯣ ꯂꯣꯏ ꯆꯥꯔꯦ ꯈꯤꯇꯪ ꯅꯞꯁꯤꯟꯒꯗꯕꯅꯦꯕ ꯂꯣꯏ ꯆꯥꯔꯦ ꯀꯣꯏꯁꯜꯂꯤꯅꯤ ꯃꯨꯛꯁꯥꯏ ꯍꯥꯎꯋꯦ ꯑꯃꯁꯨ ꯌꯥꯎꯕꯗ ꯃꯌꯥꯝ ꯁꯔꯨ ꯂꯣꯏ ꯃꯌꯥꯝ ꯊꯔꯣꯏ ꯆꯥꯕꯤꯌꯨ ꯍꯣꯡꯁꯨ ꯍꯣꯡꯕ ꯊꯣꯡꯕꯗ ꯈꯤꯇꯪ ꯃꯤꯅꯣ ꯀꯨꯞꯆꯩ ꯍꯥꯏꯕꯇꯅꯤ ꯍꯣꯡꯁꯨ ꯍꯣꯡꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯍꯛꯆꯥꯡꯁꯨ ꯐꯕ ꯃꯃꯥꯏ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯃꯤꯅꯣꯛꯀ ꯀꯨꯞꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯃꯥꯏ ꯂꯧꯊꯣꯛꯄꯩ ꯃꯇꯝ ꯆꯪꯕꯩ ꯋꯥꯅꯦꯕ ꯊꯔꯣꯏꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯊꯥꯡꯗꯒꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑ ꯊꯝꯃꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯨꯝ ꯍꯥꯞꯆꯤꯜꯂ ꯇꯤꯡꯁꯟ ꯊꯝꯃꯦ ꯀꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯗꯨ ꯑꯩ ꯐꯤꯒꯩꯁꯨ ꯂꯣꯏꯔꯦꯀꯣ ꯑꯗꯒꯤ ꯃꯃꯥꯏ ꯀꯛꯑ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯨꯝ ꯍꯥꯞꯆꯤꯜꯂ ꯇꯤꯡꯁꯟ ꯊꯝꯃꯦ ꯑꯗꯒꯤ ꯀꯥꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯊꯣꯛꯑꯦ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯃꯥꯏ ꯂꯧꯊꯣꯛꯑꯦ ꯊꯔꯣꯏ ꯊꯣꯡꯕ ꯇꯥꯛꯄꯤꯕ ꯃꯃꯥꯏ ꯂꯧꯊꯣꯛꯂꯨꯔꯒ ꯈꯥꯡ ꯑꯁꯥꯕꯗ ꯑꯃꯨꯛ ꯊꯥꯎ ꯍꯥꯞꯇꯕꯤꯗ ꯉꯧꯔꯦ ꯑꯗꯨꯁꯨ ꯊꯨꯝꯕꯨꯗꯥ ꯑꯃ ꯍꯥꯞꯄꯦ ꯊꯨꯝꯗꯣ ꯍꯣꯔꯦꯟ ꯍꯥꯞꯄꯗ ꯈꯪꯗꯣꯏꯅꯦꯀꯣ ꯍꯤꯡꯆꯥꯛꯇꯣ ꯅꯠꯇ꯭ꯔꯗꯤ ꯊꯨꯝ ꯆꯥꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯊꯔꯣꯏꯗ ꯀꯪꯗ꯭ꯔꯤ ꯐꯥꯎꯕ ꯉꯧꯔꯦꯅ ꯊꯔꯣꯏꯗꯣ ꯀꯦꯛ 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 ꯂꯥꯎꯔꯛꯀꯅꯦꯕ ꯀꯪꯉꯛꯑꯀꯥꯟꯗ ꯊꯥꯡꯊꯔꯦ ꯀꯣꯠꯊꯣꯛꯑꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯊꯥꯎ ꯍꯥꯞꯄꯒ ꯉꯥ ꯇꯤꯜꯍꯧ ꯀꯔꯤ ꯀꯔꯤ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯊꯔꯣꯏꯗꯣ ꯑꯃꯨꯛ ꯉꯧꯔꯦ ꯑꯗꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧ ꯉꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯥꯂꯨ ꯀꯥꯝꯕ ꯊꯝꯈꯤꯕꯗꯣ ꯑꯗꯨꯒ ꯑꯥꯂꯨꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯐꯨꯠꯂꯦ ꯂꯣꯏꯔꯦ ꯁꯝꯕꯅꯤ ꯑꯩ ꯃꯤꯒꯤ ꯈꯨꯊꯣꯡꯒ ꯃꯥꯟꯅꯗ꯭ꯔꯤꯅꯦ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯃꯆꯥ ꯃꯆꯥꯗꯣ ꯆꯥꯈ꯭ꯔꯦ ꯍꯥꯎꯒꯖꯥꯠꯅꯤ ꯍꯥꯎꯋꯦ ꯅꯥꯇꯣꯟ ꯁꯥꯕ ꯂꯣꯏꯔꯦ ꯄꯥꯏꯁꯤꯜꯂꯨꯗ ꯃꯃꯤ ꯃꯄꯥꯟꯗꯒ ꯏꯟꯖꯥꯡ ꯊꯣꯛꯂꯦ cái rồi chắc khởi ra đi mà chụp luôn ạ một cái phải chưa đâu một cái rồi đó mà tiếng bằng đi vậy thì mà đúng lì rồi mày làm chắc ra bao số rồi đấy đó hay ngamuk nga thong boy na pura lak tere ko mana haji bodo tito nga ra sareng la kaina ja ma thong pura lak tere ge aduga ai koi jung da ba aina thaja ba hangam da adu maga phatna chi sarage ko yam huji ki ni video se side dum loi thalage asiga cha da iya ma cha ki yam na sukai ba bye bye me ba chalo rồi